Akaswani Imphal Ngangom Kiran pau pajari ahan bedamar weba pau. Tamenglong amasung Senapati Jila ngasi nungsit yaungna nong kana chugani haina red alert lauthokre. Security forces singnaba mafam kaya da thiba humbagi thabak chathaduna aina yadaba miyosing fagat peleptri amasung terrorism mutanaba bharat na sangsiliba khongjangbu khanghnaba laibak kaya da chaliba bharat ki mihut kangbu singbu malemgi lusingba kaya na harau tayamna okli. Tamenglong amasung Senapati Jila da India Meteorological Department Imphal Center na nungsit yaungna nong kana chugani haina red alert lauthokre. Centers na piba weather forecast ki matung ina ngase yuk pung nipan makhairom taba dagi hauraga hayeng ayuk ki pung nipan makhairom taba phawu gi manungda jila singasida pung de kilometer nifu dagi yangkhai phawu yang manungsit kaloina na nong kana chugani hairi. Akak na mafam khardadi nungsit silpagi sang pung de kilometer humpu phawu yauraba yai. Kangpokpi Imphal West Imphal East Bishnupur Thawbal Kakching amasung Sorsanpur da sungasi pung de kilometer kunthra dagi nifu phawu yang manungsit kaloina na nong kana chugani haina yellow alert lauthokre. Ukhrul Kamjong Ziribam None Tengnopol Chandel amasung Pherzol Jila singdana pung de kilometer nifu dagi humpu phawu yang manungsit kaloina na nong kana churba yai haina orange alert lauthokre. Met Department ki weather report asigi yanglaga section thorang oina Tamenglong amasung Senapati Jila singda miyamna section na lainanaba Jila sing asigi deputy commissioner singna Serol Singh Thokre. Hariyo matam asida miyamna yari makhai yumdagi sathoktana lainaba masung saphagataba mafam singda lainanaba khangalli. Kangpokpi Jila da su miyamna section na lainaba Jila asigi deputy commissioner Mahesh Chaudhuri na Serol ama Thokre. Laibak Sinba Tungna Pangthukliba Biksit Krisis Sankalp Avian Lisingani Kunmanga Surasanpur Jila gi oina sungarang Surasanpur M Songal Community Hall da Hodokre Tharmur da Jila asigi edisi thangboy kangte amasung Jila thaki official kaya sarkyaki Tharmasi mathang thagi tarani thoi phawu pangthokani Chingnaba mafam kaya da security force na thiba mugi thabak sing leptana chathari security force ngarang nambol thiam awang laikai degi UNLF koirengi miyoi ama phare Raja Police ki paung hai pharba miyasi miyam karbarwala sing amasung sarkar gi office sing degi namduna sel khaibris janaba miyoini amoromda Raja Police na ngarang North AOC degi winger parking da miyoy ani heroin ni hainas chingna ba gram sam kunthra mariga kona na phare marga sida Raja Police na tongan tongan phum kaya da sat oxing check tawbada gari de tinta film na pa lokthop gi thabuk su leptana chathari Hauke pung kunmari da gari kuni pane ki tinta film sing lokthokki Imphal Ziribam lambi da potchai puba gari cham kunthra apan security ga kanba section thorang loina pusalakre haina su zero lasina makhata na phongdokli tabiriba pawasi Akaswani Imphal dagini Terrorism mutanaba Bharat na sangsiliba khongjangbu khanghnaba laiba kaya da saliba Bharat ki mihut kangbu singbu malemgi lusingbu kaya na harau tayamna okli NCP SCP की सुप्रिया सोले ने लुसिंग भारत की मिट कांगबुना अफ्रीका नेशनल कांग्रेस के सेक्रेटरी जनरल फिकिले बालुला न लुसिंग मिट कांगबुगा उनदुना भारत न टेररिज्म के मैक्ट संगसिलबा खोंजंग सिंग मातांग न पाउदोंख्रे श्री बालुला न हाई भारत न टेररिज्म थेंगना न संगसिलबा खोंजंग सिदा साउथ अफ्रीका न सुमपुंग फाना सगतले अफ्रीका नेशनल कांग्रेस की लुसिंग सिंग अदुना भारत की मिट कांगबु अदुबु ताराम न ओकपगलोइना थागत पसु फोंगदोखी श्री बालुला न हाई Multi-party delegation from India. It is important for us to get that foremost important briefing because India is an important partner. So it is important that this briefing has come to us in terms of the current conflict ensuing. We are all advocating for peace, but we abhor terror and terrorism in all its manifestations. Siba Senagi MP Sirkan Sindana Lusing Mihut Kangbo Mana Democratic Republic of Congo ge Kongchat Loira Batungda Sierra Leone Tungkre Sierra Leone ge Sangsat Puna Pangthok Pumi Phamamada Pahalgam terror attack the Laikidra Basing Maphamda minute amatumina leptuni kai kamna botki BJP ge MP Ravi Shankar Prasad Lusing Mihut Kangbo amashu Denmark ki Copenhagen da Tungkre Mihut Kangbo du Denmark talaiba Bharat ki Rashtradoot Manish Prabhat na harau tayamna oki Congress MP Shashi Tharoor Nalusing Mihut Kangbo Masungarang Panama da Tungkrai प्रधानमंत्री नरेंद्र मोदी ना जयप्रकाश नारायण इंटरनेशनल पटना एयरपोर्ट की अनौब टर्मिनल बिल्डिंग ngarang sanggakre Sri Modi na bihatta airport की civil enclave nong साननबगी उरेप उयुंग सितमकी प्रोजेक्ट asilupa कोटी 1,3
tara changna pahit kadabani thormode da Bihar ge Rajyapal Arif Mohammad Khan Mukhyamantri Nitish Kumar Kendra ge Civil Aviation Mantri K Ram Mohan Naidu yauna lusingba kaya saruk yaki ngarang sanga ki Patna Airport ke na terminal building adu lupa koti lising ma chani changna sakibani masina airport asida chahida jatre koti amarom hena chathok chasin tawbi halagani Sri Modi ngasi Rotas Jilla da chatuna lupa koti lising ni phuni panchanga kul henbagi project kaya sangagini kharagina urep uyung tamgani mahak na miyang meeting amadasu wa ngangani Ngaksal Mantri Rajnath Singh na hairi Operation Sindur da Bharat ki nupi singh na saruk yaduna makoi gi tawbung amba sakti singh utkre Gawada INS bhi tarini gi Navika Sagar Parikrama gi ani shubha tankaklam thabu thorum da mantri na hai Operation aduda Bharat ki nupi pilot china soba thaudang lauki Operation Sindur da Lieutenant Commander Rupa A amasung Dilna K na makoi gi thauna lingjana madi hai singba kaya utki Maharashtra da COVID positive oiba mioi marphu taruk nauna thengnare masi tharaga rajya da sahi asigi January thariga juk phawu da COVID positive oiba migi masing sawnga kun mathoi sure maragasida COVID-19 na naba layeng dona lerakpa mioi taruk laikhidre hairi ngasi phongo pauche singi maroi pauching mak hausi Kshetrimayum Premchand laire Premchand Thagachari Kiran Narogi Thodang Pauchigi ahan be headline asi BJP MLA singi political drama da miyam humduna puna bohona rabra ngasi kauriba MLA sing mifam da masing suba ngamgadoribra haina banner headline fongli Manipur ga chanaba fong makhal manga puthokre lamdam asigi lawmi singda anoba asa ama piragani haina en ivoto na phonokhibu wafam Sangai Express Manipuri edition gi ahan ba headline oiri Ithai Veres overflow level gi mathakta leire satar ama phawba hangdri haiba headline asina ponufam pauchegi ahan ba headline ni Jeliarong furup na kundaba khul singda kuki sing sangba thingna ba warep nakhre lal holup amatagi kem thamdana ba warep nare haina AZSU na thamlakpa wafam sanalibak pauchegi ahan ba headline oiri pawasi ganfew mail desu maroiba paw oina phongbu thengnare Free movement tawhanbada matam sangkhini haina lengak na folks da thamlakpa wafam Sangai Express English edition gi ahan ba headline oiri Operation Sindur ase terrorist gi mathaka pi ba chap chaba paukhumni haina Prime Minister na phonokhiba wafam People's Chronicle gi ahan ba headline oiri Wenlan pau gi ahan ba headline ase Raj Bhavan da Governor in Council gi mifam pangthokre anau bolengak semanlakpagi mahutta PR mara tisan gadori bra haiba headline ase phongbo thengnare pauchi ase gani suba headline da CPI nadi anau mihut khallaba lengak seman bana fagani harakle BJP gi MLA singna fammunna badagi PR lakpani leader khanba ngamdabana anau bolengak semgani thajaje haiba party sina thamlakpa wafam phonglakpa thengnare Miyamna Wangjing Kunodagi Bangal Tabi Fawba Kholau Kya Lauduna Khongjang Sanction Kre Haiba headline Asina Ponofam Pauchi Gani Suba headline ni Media ki body shingna Makata Nalenga ki Milena Pauching Phongdri Haiba headline Asina Manipur Melda ahan headline oina phongbo thengnare Senapati amadi Tamenglong Jilla da akan manong chugani haina red alert lauthokre haiba headline asi Hills Hornbill Express ki ahan headline ni Tamenglong gi lambi singphibam phatre lambi mayai da potholes kya leibana miyam na kudung shahandre haiba headline asi Tamenglong Times ki ahan headline ni kiran Thagachari Premchand aroi bedamaru pau amohanna Tamenglong amasung Senapati Jilla da ngasi nungsit jawna nong kan chugani haina red alert lauthokre Security Force and Stingnabo Mapum Kaya Tibo Mugitok Chataduna, I Niadaba Musing Fagat per Lab 3, Amasung. Terrorism Mutanaba Bar and the Sangsilibo Kongjang Bukanganaba, Laibak Kaya the Saliba Barkim Hut Kangbu Singbu, Malem Gilusingba Kayan Harau Tayam Oakley, Paulo Jerry.